ꯀꯥꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯁꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 700 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250꯫ ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ ꯐ꯭ꯔꯤ ꯑꯣꯏꯖꯒꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ 8729844108 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ 8729844108 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 12 ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12gi ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯣꯏꯖꯕ ꯐꯪꯕ ꯄꯣꯠꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ ꯄꯤꯔꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯕ ꯉꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯄꯨꯛꯅꯤꯡ ꯄꯦꯟꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯆꯥ ꯅꯅꯥꯏ ꯅꯈꯥ ꯊꯥꯕꯅ ꯎꯁꯤꯠꯄ ꯈꯔ ꯋꯥꯠꯂꯕꯁꯨ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯀꯅꯤ꯫ ꯃꯤꯌꯥꯝꯒ ꯃꯔꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯀꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯦꯟꯒꯠꯄ ꯂꯟ ꯊꯨꯝ ꯐꯪꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯆꯕ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯦꯟꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯁꯣꯏꯕꯅ ꯅꯔꯟꯗ ꯇꯥꯏꯅꯕ ꯌꯥꯕ ꯂꯩ꯫ ꯈꯟꯊꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯣꯏꯖꯕ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕꯗ ꯑꯣꯏꯕ ꯑꯅꯥ ꯑꯌꯦꯛ ꯀꯟꯕ ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯁꯤꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯒꯅꯤ꯫ ꯊꯤꯖꯤꯟꯕ ꯀꯜꯂꯕꯗꯤ ꯑꯄꯜ ꯂꯩꯔꯣꯏ꯫ ꯊꯕꯛꯀꯤ ꯄꯥꯎ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯅꯕ ꯐꯩ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯌꯦꯡꯂꯨꯕꯗ ꯑꯄꯦꯟꯕ ꯏꯑꯣꯏ ꯑꯣꯏꯗꯕ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯊꯣꯛꯏ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕꯗ ꯆꯠꯂꯨ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯐꯪꯒꯅꯤ꯫ ꯁꯦꯟ ꯊꯨꯝꯗꯁꯨ ꯐꯪꯖꯒꯅꯤ꯫ ꯑꯀꯥꯎꯕ ꯑꯃꯗꯤ ꯑꯇꯟꯕꯗꯤ ꯇꯥꯊꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ ꯑꯉꯧꯕꯁꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯀꯣ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯏ ꯄꯣꯠꯆꯩ ꯂꯟ ꯐꯪꯏ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯤ ꯐꯒꯠꯄ ꯑꯣꯏ꯫ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯣꯟꯕ ꯈꯖꯤꯛ ꯂꯩꯔꯕꯁꯨ ꯅꯤꯡꯕ ꯃꯄꯥ ꯆꯥꯅ ꯊꯧ ꯄꯥꯡꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯌꯦꯠꯄ ꯑꯄꯟꯕ ꯀꯌꯥꯅ ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯏꯔꯟꯁꯨ ꯇꯤꯡꯕ ꯃꯤꯅꯁꯨ ꯃꯤꯊꯥꯕꯤꯗꯕ
ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯋꯥꯈꯜ ꯊꯣꯛꯄ ꯋꯥꯠꯄꯅ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯐꯔꯣꯏ, ꯉꯥꯡ ꯁꯛꯄꯗꯤ ꯍꯩꯕꯅ ꯃꯤꯅ ꯊꯥꯒꯠꯄꯤꯒꯅꯤ, ꯀꯤꯗꯅ ꯊꯧꯗꯥꯡ ꯄꯥꯡꯕ ꯌꯥꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯌꯀꯥꯏ ꯌꯦꯡꯅ ꯆꯠꯆꯕ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯂꯟ ꯊꯨꯝ ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯕ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯆꯥꯕ ꯐꯪꯕ, ꯗꯥꯎ ꯌꯥꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯤꯕ ꯍꯨꯝꯕ ꯇꯟꯗ꯭ꯔꯕꯗꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯀꯥꯟꯅꯒꯅꯤ, ꯈꯨꯆꯥꯎ ꯊꯥꯍꯧꯔꯣ, ꯌꯦꯠꯅꯕꯗꯁꯨ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯁꯛꯈꯪꯗꯕꯗꯤ ꯄꯪꯊꯥ ꯊꯥꯖꯒꯅꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯆꯟꯗꯣꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯄꯦꯟꯖꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯂꯩꯇꯦ, ꯏꯁꯥ ꯑꯅꯥ ꯂꯣꯏꯕ, ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯕ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯕ ꯑꯣꯏ꯫ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯕ ꯀꯥꯟꯅꯒꯅꯤ꯫ ꯄꯥꯡꯒꯦ ꯈꯟꯕ ꯊꯕꯛꯇꯤ ꯃꯇꯤꯡ ꯂꯩꯅ ꯄꯥꯡꯂꯣꯏ, ꯅꯣꯛꯂꯨꯛꯄ ꯐꯩ, ꯍꯨꯔꯥꯟꯕꯗꯩ ꯆꯦꯛꯁꯤꯜꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯐꯔꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯀꯅꯤ, ꯊꯥꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡ, ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯎꯅꯕ ꯐꯪꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯀꯥꯟꯅꯒꯅꯤ, ꯊꯧꯅꯥ ꯐꯨꯗꯣꯛꯄꯗ ꯆꯥꯗꯤꯡ ꯍꯟꯊꯒꯅꯤ, ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯄꯨꯛꯅꯤꯡ ꯄꯦꯟꯖꯒꯅꯤ, ꯑꯔꯨꯕ ꯊꯕꯛ ꯄꯟꯕꯗꯤ ꯂꯩꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯄꯛꯅꯩ, ꯂꯣꯏꯅꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯥꯏꯀꯩꯅ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏ, ꯃꯊꯛ ꯊꯣꯡꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯀꯥꯟꯅꯕ ꯐꯪꯉꯤ, ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯦꯠꯅꯕꯗ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ, ꯆꯤꯡꯅꯒꯅꯨ, ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯉꯥꯡ ꯁꯛꯄ ꯍꯩꯕꯅ ꯃꯤ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯥꯏꯅ ꯉꯝꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯉꯤ, ꯌꯦꯛꯅꯕꯅ ꯀꯜꯂꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯆꯈꯥꯎ ꯅꯥꯕ, ꯑꯐꯥ ꯑꯄꯨꯟ ꯅꯪꯕ, ꯄꯨꯛꯅꯤꯡ ꯋꯥꯟꯕ ꯑꯣꯏ꯫ ꯂꯧꯁꯤꯡ ꯊꯣꯛꯇꯕ, ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕꯁꯨ ꯋꯥꯠꯄ, ꯃꯤꯌꯥꯝꯒꯁꯨ ꯃꯔꯤ ꯐꯕ ꯋꯥꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯥꯡ ꯄꯨꯗ꯭ꯔꯕ, ꯆꯤꯟꯖꯥꯛ ꯀꯥꯝꯗ꯭ꯔꯕ ꯁꯥꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤꯗ ꯈꯜꯂꯕꯗꯤ ꯌꯥꯔꯔꯣই, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯖꯨꯂꯥꯏ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯕꯅ ꯍꯦꯟꯕ, ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯟꯕ, ꯃꯔꯨꯞ ꯃꯄꯥꯡꯒ ꯀꯌꯥ ꯌꯥꯅꯗꯕ ꯅꯨꯃꯤꯠꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯇꯞꯊꯕ, ꯅꯣꯛꯂꯨꯛꯄ ꯑꯃꯗꯤ ꯑꯅꯤꯔꯛ ꯈꯟꯊꯕꯅ ꯃꯥꯡꯕ ꯌꯥꯕ ꯀꯌꯥꯗꯒꯤ ꯀꯟꯖꯒꯅꯤ, ꯃꯔꯨꯞ ꯅꯊꯛ ꯊꯣꯡꯕꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯀꯥꯟꯅꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯧꯕ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ꯫ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12gi ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫